Manipurda BJP gi led government ki matamda khalamba political appointments singi post gi masana khang resign to from thoi haina MPCC legal department ki maikidigi phongdorakli ngasi pangto ki ba pawmi singa unaba amada MPCC ki legal department ki spokesperson Dr. Ravi Khanna phongdoki bada Manipurda ex Chief Minister Nongthombam Biren resign to krabamadung India ki president ki makhada governor na lengak pa haibadi President's rule thamlakpa maramna hanana minister oiramba sing MLA oina leire amadi political appointments sing su leifam thokte adubo political appointments sing amadi statutory bodies sing leibagumna uba asi MPCC ki maikedi gi yanindaba phongdorakli loidena Manipur miyam da hiramasigi matangda charangnaba leihaningdabana maram oiraga MPCC ki maikedi gi hariba statutory bodies sing amadi political appointments sing asi lauthokpiyo haina Governor Ajay Kumar Valada memorandum ama pisinkhre hari amadi PR thamlingai manung asida corruption leitaba landam ama governor na oihanbiyo haina su phongdoki Manipur State Minorities Commission Act 2010 gi matungina Commission ki chairman nataga member khanbase karamba mioi da khanga da gam da persons of eminence hai yamna matik saba hai bani eminence hai se chumna gi misam ma chief minister ki kendra da nataga ni chief minister worker oiba amaduna criteria do are test we have bi yaroi have wapam so ikoi memorandum da palli Manipur da laiba governor si mamang da Home Secretary oina sahi manga pudana aduga Manipur gi maramda sumunna khangaba like suyam herba retired bureaucrat officer ni ana honorable governor na Manipur da ngasi dagi sahi khrai mamang da 2017 dagi ngasi bawba sahi nipan bawba se Manipur prada da justice phangandaba magi political BJP ki alliance natraga BJP ki support to natraga di atopa mission praja sing right mat pa oiba se ngasi di President Run ki matam si dadi misam khuding entire mi la kun ka tare nipan kuntha se si magi matik saba corruption da sattabi political alliance sattabi da appointment tawba natagana lauthokpa khuding ma tawbi yo haibu ngasi print electronic media mamang da su representation aduga loina na ikoi ma mamang da thamjabani